MANIPUR Top Trending News na tunga-tungan ba reliable source ng lokat saraga mata-matang iba maruway di pausu patok pala kansari. Ahan pauda lupa lakh taraga nipan rong gisana hurankhare yaripok PS na konba yaripok hoirong makale kai dalaiba telem ratan kauba myoy amagi almira da thamba lupa lakh taraga nipan ga lising maudarong gi oigada sanasan humpuga humdoirom upu asigi so pakhairaga hurankhare hairi thaldo asi tha asigi taraga ni thoigi numit yungba pung baroga makhairom tarpada thokibani imung manungdagi phangba paugi matungina tiratana mahaki machagi anabgidamak doctor kauba chatlingaida thaldo asi thokibani hairi yamlaba sana sing asi khaktanatana sel oina lupa lising kunthra romsu ukre hairi thaldo asi matanga wakalakpadagi yaripok police station na case ama lokatuna tijinba hokre maka tarpada German Tiger Road kidamak umang loisangna clearance pikidi hairakle RED nasu makoina same day hairaklaga tumina leithokpa yaroi May 2023 dagi haukiba Manipur gi tamthirba lalasi hauji phawda state amasung union laingana warosin porting gi jarakta ukijo gi miyoi kharana laimakong phawrga kangkokpi dagi chochampur phawgi marakta German Tiger Road haiba maming thonjin batanatana gate phawba chaungna saduna lambi sembalakpadagi oirakiba wathoki matungda right to information act ki makhada mari lainaba loisang anida hangkiba wahang singi bakumda forest clearance pikide amasung lambi semgat sagakkiba leite haraklagasu lambi asigi matangda laingana tumina lasinba yaroi amasung Miamda sengdokadabani haina RTI activist RK Joysanana phongdorakre ngasi numidang wairam moirangkhom sogai jamlerka leiba masagi meimda pauksi asiga hakthengna unaduna wari sarubada mahna hai May 2023 dagi horkiba kalup anigi irang asi warusin portingaida lona yada maongda German Tiger Road haina ming thojinba lambi asi lengaki mari leinaba karamba loisangi makhada sembano lambi asi sengalakpada forest ki lamna kyam sokhale aduga kul singdana kyam sokhale haibagi matangda RTI gi kuthangda loisang anida mari lainaba wahang sing hanglubada forest clearance pikide amasung sengbat sagat kiba leite habagi pakum pirakle adum oinamak loisang anina lambi asigi matangda khangde ude haina phongdorklabasu lenga ki maike degi tumina leisinba chumloi lambi asigi matangda miyamda sengdokadabani haina phongdorki magna hai German Tiger Road haiba lambi sigi matangda Right to Information Act 2025 ki section 6 bracket 1 gi makhada mamang thagi amada SPIO Principal Chief Conservator of Forest kangkokpi dagina Chochampur phawgi marakta sembalakliba lambi asi lambi asigi thabakta kilometer kya sangna forest clearance pikrabage lambi asi PMGSY gi makhada semani haina tare adubu lambi asina forest ki lamsing sokhan bana forest department ki clearance mathau tai haibaga loinana loisang asina pikhiba clearance ki copy ama pibinaba haijaki hairi makha tarpada Manipur da tangdu leitaraba khaktada leipak semba sakwa thorangi thabaksing paketpa yauna miyamgi apamba oigani MLA Bishworjitki sumna paudamlakli Manipur da tangdu leitaba leira matungda khakta leingak semba sakwa thorangi thabaksing paketpa yauna miyamna pamlibasing phangani haina MLA TS Bishworjitki phongdokhe wafam asing asi All Tribal Film Organization Manipur na Hill Our Land haiba pandamda Chandel district ki headquarters ki town hall da pangthokpa nomu oiba ingtapa amasung chawkhatpagi get together gi thoromda saruk yaraduna phongdokibani ising nongwai yauna pangthokiba thorom asida MLA Bishworjitki amoko ki president SM Jalal amadi social activist asang kasar yauna maru oiba miyoi singna kanaba mitunglen oina saruk yaki MLA makhatana hai ngasigi thorom asigi pandam oiriba Hill Our Land haiba simak hauzik lamdam sida leiriba phibam asida yamna chunai masigumba thorang asi maikai khudingdagi lokalak pamthoi yaningdaba leiri makai hiram amatada mai papa ngamloi sawningba amasung nungainadaba khudingmak thaduk nagadabani ngasi chandel pangthokliba thoromda ehakna MLA ama oina saruk yaba khaktanatana phurup kyana khundari bamphom asida lamdam asigi macha ama oina saruk yaba phangjabasi sakthok chaningaini ipa ipusingna sembiramba lamdam asigi liklam asi sawningba pendaba kya lerbasu penthok naduna amata oina ngaktuna leiminabani ngasi leiriba sawnaba yengthinaba amadi toknga da thajaduna leiribasing asi thadukna tangdu leitaba hajirhanaba honaminasi wari sanab khaktana tangdu leitaba porkani haibasisu khangminasi haki amaronda ida thawni galoina maitegi lehoron foreign sasak saitharol phongkre foreign thagi nongo panba malem ima lai tainaba thawni thoram haikat legat tamba miyamga punna ngasi pangthoki bagaloina chingkhai lai amasung thalo lairembi imada chakok takseng katpa thoram pangthokre thoram sida maitegi lehoron foreign sasak saitharol su phongkre ima laisem inath loisangna sinduna panthau isai konung nongpok chinguthong maitei laikol thalo sipilok saloi langmai chingda pangthokiba thorom sida layo panthongna hakibada aikoi maitei asi matam laiba kibikta laipok amagi masakki manung sali icham chanwa mahok salai warida apokpa apokpina pokra hairaga mi oina poklamde
laipok amagi manung chalaga maite ekhoisi piri amaromda laipok nisu haiba yai maramdi ekhoisina chak charbasu lai yarmi injang napi tharbasu masigi mapung oiba lai ama hekta lerami isingi lai maigi lai nungsitki thawai haksangi su lai lerami mioibagi hingliba punsirogi khonthok lon asida maite ekhoidi lining amasung laisa sagonaraga leramba oibna loidam thachat taragani thoi sisu lagi manung chana lerami maram aduna thasi numita tengban ba mapubu punem lasi aduga hoibi akong jamba ani busu punem daga ekhogi hanglaba labuk lamhang inkhol na singbasing loktan ba amadi injang napi thanarba yokhat kalup talasi ekhoina yonglei kangkhul tanbagi laisi khamlangbani ibudosina piba khuchu khulai singna yotlei kangkhul talaga mahimarong tharasi masigi matung tarakpada mahimarong jumlaklaba matung khoyum laida katlaga ekhoina amuk chagadoribani maram aduna maitei haiba phurup asi ekhoina khangadabadi ningtham tha loire paren tha lakle haibasini numitna kharomda chathakibado haujingna amuk jingkhai maikai panga tamna chakhlakle haipal leipal khudingmak mapal satlagani mayol ingkhalaklagani hainam leinam phonglani kuchu kumen thoklagani masigumba matamsida mioiba ekhogi thauna pangalsu kalaklagani matam leiba khibikta akoibagi lambu lamang oina thaduklagadi mapu pandaba lamang oina ubadagi lamsi lokhiba tare aduna aikhoi thabak suraga leikolga leitauduna maru marang thaba tai marol thokpa mi aikhoina lamgi lamkhai laklasi hainasu sumna paudamlakli nauna saba classroom thugairamadi leipak masa tadaba thaongni toijam lokendro Friends Union Club MLA Sushindrogi mathakta porompat PS da complaint report file tawkhe complaint adugi copy sing governor DGP amasung SP da pikre hairi Kurai Haikru Makhong Junior High School gi nauna saba classroom gi infrastructure bu excavator sinaduna thugairamba thaudu asi leipak macha tadaba thaongi hariduna thabak khudingmak miyamga tathok tasin tawbugi tanja logadabani haina MPCC gi Labor Department gi chairman Toijam Lokendrona phongdorakli wapam asing asi nungthil Kurai Kongpal Ningthobung Laikai Leiba Mahaki Yumda Pangthokpa Pawgi Mifum Amada Phongdokladuna Mahakna hai Kurai gi MLA masamak yauna school asida nauna saba classroom gi infrastructure thugairamle haiba wafam asi laibak thibani miyamgi mihut ama oibagi ona tainabada amadi constitution na masada piriba pawagi wangmada masingba laipak masa tadaba thong chatharpa haibasi akanba moongda condemn tawi miyamgi chawkat thorang paikhatpa matamda department amagi order ngakna chatpa tangai fade chawkat thorangi thabak thoram paikhatpada miyamgi aningba apamba amasung ayet apandi adumak leigani matangsida miyamgi mihut ama oibagi chap chapa thodang loduna laipak masa taba moongda akoibada leiriba club maira paibi ima ibel sing amadi miyamga phaminaraga apapata tanabagi tanja lokom thokpani Raida chakot thorangi thabak thoram sing pakatpada miyamgi aningba apama kudimak phaminaduna tatok tasin tawugi oinadi matam chupada thong launa hangli hairi amoromda ngarangi thagdu asigi mayokta Kurai Haikru Makong Konsam Laikai maningda leiba Friends Union Club ki General Secretary M Khonikar Maiteina complainant oiduna ngasi porompat PS da MLA Sushindrogi mathakta public property thugaiduna manghanba amasung criminal intimidation gi thoong chathabagaloina atopa cognizance official sing kidamak complaint report ama file tawkre report aside school asigi infrastructure sing thugaibada MLA asi involved dawi haibagaloina lenga ki school education loisangna Manipur da NESIDS scheme gi makhada EPS mota high amasung higher secondary school chamaga kungi strengthening gi thabak chatharkani adubu ngarang nungthil kung amaga makhairom tarpada MLA asina lenga ki order natragana lawful authority gi ayaba yaudana illegal oibom ongda gunda jiam chathaduna school asigi construction gi thabak sing thugairamani hairi maram asina mahaki mathakta prevention of damage to public property act 1984 gi section ahum gi makhada lokotpam thokpa thabak sing lokot piu haijakibani complaint report asigi copy sing governor DGP amasung Imphal East gi SP dasu bisinki hairi makha tarpada maira paibi singi marakta politics yoksilakpana mayai ka bachinjak thingbagi khongjang thamoi sengna pangthopa ngamre kada maira paibi singi marakta politics yoksilakpana maram oiraga Manipur khunaidagi mayai ka bachinjak thingbagi khongjang thamoi sengna pangthopa ngamre haina kadagi General Secretary Takhelambam Gitchandana phongdorakre wafam asing asi Imphal East District ki Chanung Multipurpose Community Hall da mayai ka bachinjakna khunaida piba saitheng amasung masibu thingbada miyamgi thaudang haiba hiramda kadana sinduna pangthokiba nomogi oiba awareness program da resource person oina saru yaraduna mahakna haikibani awareness asida kadagi President H Priyakumar Chanung Kanglei Chanura Maira Paibigi President S Thoibi Macha Chanung Development Committee ki Secretary Oiramba N Tangba amasung Chanung Sintha Club ki Secretary Y Nongdamna
President membersing oiki kadagi Vice President and Dorena wangango ina saruk yaki haina kadagi Secretary Information and Publicity L Brozen angomchagi serol amana phungdoragli I gichendra makhatana phungdokibada laikai da laiba maira paibi imasing marakta politics yoksilakpana mayai ka bachinjak tingbagi thabak apanba oire maram asina aikoina tangai fadana board adu khak thadabagi mahuta aigi migi haina songthorpana maram oiraga miyamna mayai ka bachinjak tingbagi thabak thoramda thajadaba ama oina uhalakliba asi laibak thibani maira paibi singi marakta politics pusilakpa khudakta lepkadabani hojiki matamda maira paibi singi mapangal sonthabagum uriba asi afaba khudam nate maira paibi laibana laikai amada lamdam amada mayai ka bachinjak chaba khajitang oirabasu hanthaba ngamlibani maira paibi imasing phoktuna naha singa mayai ka bachinjak chasinduna ngausinariba asi khunai sigi tungi mirolgi khalaga tangai fadana tingbagi khongjang changsinba tai amaromda mayai ka bachinjak chaba mama mapa singna isa singbu fataba chinjak asi chaganu haibada masa singna thawoina takribasi mama mapa singna kari maramgino haiba nainapam thoi horiba isa singbu achumba lambida buduna khunai sigi achangba misak ama ohenaba khonabada mama mapa singi achoba thodang lai haibasi kawroidabani tungi khunai gi damak oja sing amadi mama mapa singna mayai ka bachinjak tagi laptoptuna isa singbu mithoi mihenba misak ama oinaba hona minasi mahiro singbu aikoina achumba lambida lamjingba mathok tai haiki loisilapata mitop singhana khandoklaga matungda NRC chana hangadabani L Ratan lamdam sigi miyamgi yaifanaba mikok thiribani adubu kanglon kaina mikok thibiganu yalhu purup singna hangadaba saktung mitop miyansa singda pibadi yaroi haina campaign for just and fair development JFD na sinduranga si Imphal East ki Teret Khul Tauroinai sana pakhangba ground amadi sekta ireima ima sanglenda chathakiba miyamgi mifamda lupsigi organizer Longjam Ratana phongdokhe lamdam adugi maira paibi amadi club singi member sing yauna pangthokiba miyamgi mifam aduda mahakna makhatana hakibada state asiga yumlonariba Bangladesh amadi Myanmar dagi logi wangmada naronda hajilakpa mitop miyansa singna lamdamsi nongmadi soidana munkiduna yelho purup singi mutkibagi tanja ama lakle Higamsida India lengangna handak pangthokodariba mikok thibada kuki refugee sing yaw kiba tarabadi makoi India gi citizen ama oikibata natana makoi gi phambam thokpa hak sing talaktuna yelho purup singna pangliba khudong chaba sing makoi na phangkigani madugi mathakta refugee kuki singbu mitopni haina lawbagi hak leiraroi masingba kyasi leibana illegal immigrant singbu ningthina khandokpa lor matungda kanglon chumna mikok thibagi thabak si kanglon chumna chathabiu haiki miyamgi mifam aduda saruk yakiba JFD gi convener G Tendra Ningombamna phongdorpada kumja 1951 gi matungda lakpa mitop sing hana khandola matungda NRC natagana masiga manaba chana kanglon ama chanara matung state sida mikok thigadabani madudina tana Manipur gi mikok thibagi thabak amata chathaba yaroi kanglon chumna mikok thirabadi athingbasi leiroi hainasu phongdoraki video asibu pawtumbada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagapa phongdoksari tungkoina miyamgi siba tawba ngamba oijage